Imphal East Lamlai Police Station ki manung chana leiriba Jana mamang laikai da leiba Ketrimiyum o Rani Tombi chahi Yangkai manga mapuroiba Ketrimiyum ibom chagi yumda ngarang nungtil pung animakai rom tarapa aduwaida sakhang da bamiyoy ama chansilakpaga amuba Khau amada bom amasung che machet ama haptuna thamlambabu yaning da bafong doktuna ngasi chanagi lampakta mapham adugi meirapaibi emasingna wakatmipham phamkhre ngasi wakatmipham aduda yumlakta bom thamlamba yaning de waristanaduna waroisin purau miyamgi punsi kallu haina thaba play card kaya su sinake ngasi gi wakatmipham aduda saruk yakivi chana meirapaibi gi advisor chana lambina fongdorakibada hanjin Mirakta bom thamjinba nongmai kapsinba ase tawbiganu hairabasu makoigi aningba apamba tawningba ta tawduna Mirakta bom thamjinba ase yaningde makoina ngarang bom thamjilamliba Ketrimiyum Rani Tombi hairiba miyoi ase lekaida chana thaknaba pot yonuna koichat chatuna hingnaba hotnaduna leiba misakni mahakna kuki singda dinaduna poche yonthok yonsin tawba ude Aikoi I masen asumna bom thomjinaduna aki akhang pinabagi mohuta wari sanaduna waroisin pubirakna bahona biyu haina so fongdokhe makhatana Ketrimiyum Rani Tombina fongdorakibada haukiba numit kharani gi mamangda Facebook ta mahak asi kuki narco terrorist singa kusamnaduna poche yonthok yonsin tawi haina sandokle ngasi fawda kuki narco terrorist singa pulaga poche yonthok yonsin tawkiba leite Sirakliba maran ase yaningde asigumba thawong ase makhatana tawbiganu haina fongdorakki ngasi maksu aikoi gi kunai mitai amadi maitai gi kunai sidaida karamba group na aikoi bu dominate tawraga karamba group na aikoi se hanthane yengeraga haibung tana bo khona ri ngai marak sidaida aikoi gi iba sel woiba isa singna mapham rang khangdana sigumba thabak thawram tawrapase Yazaninda dan aikoi na wakatmipham se phamjabani makoi gi mapham da so haijaningi mama oibi kayana aiha ko sumaina kuki narco terrorist ka samnai haidana hairakpaje tongana kuki narco terrorist ka samnai haibaje haibi rakhibadi leite aduga Facebook ta sumaina mama viral oraga yaurapadagi khangjarakpane aije sumaina tauba khotpa adagi kuki narco terrorist ka aina po yon bagi khotpagi lawba matamda kuki narco terrorist ka samnaraga moida paisa kapa ama somoy ka samnaraga po lawna ba khotnaba aiha amata ngasi bawgi manungda aina hingjarakpasida kuki dai po lawba imana phokpadagi yauraktri hana lan mamangda bo ere matungda bo ere ai amata adugumba laigidri kuki ga samnai haibasida ai ponga wa gare ai gyan men ama tadre ai je